mayam punamagpu wari na somgi maikaidagi taramna okjari wari na somna handak nangna sanajariba Purnimagi Ahingdo mahaki ahum suba tangkak ngasi amuk puraga lakjari ngasi ki tangkak asi tabiraga kari oidiba mayam punna khangminarasi khoimuna pigliba ngang ado ningtha amada phajana yomle maibaduna hairakpagi matungina bisik mira khontadraba thenglaba ahing aduda mahak lamlong ahum phangbada pigliba ngang adu balang thokpa lae jing lambi ado mi amata su leiba natte kana leitraba khundagi khara lapna leiba jing lambi aduda matomta lakpa matamda khoimu tasengna ma akiba phawi kirabasu maibaduna hairakpagi matungina mahak pigliba ngang adu balang thoktaba yadabani khara chatlaba matungdadi kadomdagino khangde pigliba ngang aduna khoimu bu kip namduna mathak thangduna thamki khoimu do pakhatpana lawai liton cham chap jungi pigliba ngang dugi tanawraba makhut ani dunani khoimu gi ngaksam tamna chablagi haiduna makhul ani do tingthorakliba khoimu yamna kanna muklaga mahaki ngaksam aduda angang adugi makhutna thengdana bhonai marai sangna sangna tingtholaga pigliba ngang aduna khoimu bu halagi matagum yamna kanna namhallaga khoimu bu namsilaga thamme khoimu mapangan phana kanna putholaga pigliba ngang aduna mahako mathakana libado lokthokna bhonai mahana pangan phana putholabasu laigi sakti chen ma ngang ni mahak pangan thokpa ngamdre masa adudi humangna suplube pakhatpa amadi kiba aduna pigliba ngang ado matau karamna mahakna lamthoksigi haduna kanna honarai pangal kaya ama putholai pigliba ngang adugi mathakta mahakna mung namge haduna kanna honai punama arem matai ngamde asomdadi pigliba ngang adugi makhul ani duna khoimugi ngaksam aduda thenggadaba khajik tangaire mahakna bu thengkhrabadi ngaksam aduda soidana chapkadoribani khoimu bu hanna honarakadoribani somda khoimudi mahak karimata pambai leiraktre masa sokthaba helai kona thangdadi kari upai tawsiki khalak aladuna mahak nakanna taba nung khara chawrap tawba ama pairagani khoimuna piliba angang adugi makok tamna thajillakpa nung aduna thombadagi pigliba angang ado khoimuda tingtholama makhul ado tapna konsilaga takre mamai adusu itana pungangange khoimugidi pigliba ngang ado mahaki machane phattaba laini haibadagi punamoksing si thoklibani pigliba ngang aduna mataw aduna taraga leiringaida khoimudo phuk hawgalle ningthaduna mang yomsillaga yamna thuna lamlong ahum phanga madu tabu yawrabadi haiduna mahak paraparab lae yawbusu pak ngamde kina pakhat pakhana chatpagira khangde ngaktang leiragadi yawgadaba khajikta ngairba matam aduda pigliba angang ado gyan amuk taraklaba male tunglomdagi khoimugi nangal aduda makhul ani duna kanna siglai khoimudo naba henan khadana pigliba angang adu makhara thade khoimuna pigliba angang aduda yengluba matamdadi angang adugi makhul ani ado phit manga gi sangda isang sangdolaga leirame khoimu pakhatpa asum helai mahak khalai o ngasidi aigi matam yawraba phare matam yawraga yaw ngasidi maga iga pangal changingnaba tabani haiduna khoimu thona ama lae mahangna sumna khalling asidani pigliba ngang adugi makhul ani aduna khoimugi khongna tap yanki khoimu lenglak pangam khidre makhul ani aduna yalaga tapna ngang ado chan charai ngasai tawkiba mongduga chap manana mahangna amukasu khoimu bu namna honarai khoimu yamna kanna muklaga pigliba ngang adudagi na thona honai ngamdre pambai leiraktre mahak ngaktang mate ado kaidawni khalaklaga ngasai gi duga chap manana nung khara chawrap tawba ma khullaga mahakna pigliba ngang adugi
ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯁꯨꯗꯠꯂꯦ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯕꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯃꯨꯛ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯇꯥꯔꯒ ꯂꯩꯔꯤꯉꯩꯗꯅꯤ ꯈꯣꯏꯃꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕꯁꯨ ꯌꯧꯒꯗꯕ ꯌꯥꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯝꯂꯒ ꯄꯨꯔꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯡꯕ ꯃꯈꯨꯠ ꯑꯅꯤꯁꯤꯗ ꯌꯥꯜꯂꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯇꯥꯅ ꯃꯥꯕꯨ ꯆꯤꯡꯂꯒ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯗ ꯄꯥꯏꯔꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯇꯥꯅ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯤꯡꯂꯒ ꯄꯔꯛꯄꯗꯨꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯍꯥꯛꯅ ꯊꯥꯗꯒꯤ ꯇꯧꯕꯅꯤ꯫ ꯊꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯣꯏꯃꯨꯒꯤ ꯈꯨꯠ ꯑꯗꯨꯗ ꯀꯟꯅ ꯌꯥꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯐꯅ ꯀꯟꯅ ꯃꯨꯛꯊꯣꯛꯏ, ꯃꯨꯛꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯈꯣꯏꯃꯨꯗꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯜꯂꯤꯕꯗꯣ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯥꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯃꯈꯨꯠꯅꯣ! ꯃꯍꯥꯛꯅ ꯌꯥꯟꯈꯤꯕꯗꯣ ꯐꯅ ꯀꯟꯅ ꯄꯥꯡꯒꯟ ꯄꯨꯊꯣꯛꯂꯕꯁꯨ ꯈꯣꯏꯃꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯍꯥꯛ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯟꯅ ꯅꯦꯠꯁꯤꯜꯂꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯅꯥꯟꯊꯣꯛꯄ ꯄꯥꯛ ꯉꯝꯗꯦ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯌꯥꯝꯅ ꯀꯟꯅ ꯅꯦꯠꯁꯤꯜꯂꯒ ꯈꯪꯆꯤꯡ ꯆꯤꯡꯕ ꯃꯇꯝꯗꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗ ꯈꯣꯏꯃꯨ ꯂꯣꯡꯅ ꯇꯥꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯈꯣꯏꯃꯨꯗꯣ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛ ꯀꯣꯝ ꯃꯆꯥ ꯑꯃ ꯇꯧꯔꯦ꯫ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯝ ꯅꯠꯇꯦ꯫ ꯀꯣꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯐꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯣꯝ ꯑꯗꯣ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯩ ꯑꯃꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯒ ꯇꯧꯕꯅꯤ꯫ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯣꯝ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯦ꯫ ꯀꯣꯝ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯑꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯎꯔꯦ꯫ ꯅꯤꯡꯊꯥ ꯑꯉꯧꯕꯗꯨꯅ ꯌꯣꯝꯂꯒ ꯁꯟ ꯁꯥꯔꯒ ꯈꯔ ꯂꯥꯞꯅ ꯆꯠꯂꯝꯕꯗꯣ꯫ ꯈꯣꯏꯃꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯟꯅꯩ꯫ ꯇꯥꯟꯅꯔꯒ ꯃꯈꯣꯡꯗ ꯌꯥꯜꯂꯦ꯫ ꯃꯈꯣꯡꯗ ꯌꯥꯜꯂꯒ ꯀꯣꯝ ꯑꯗꯨ ꯇꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯐꯅ ꯀꯟꯅ ꯃꯨꯛꯂꯒ ꯆꯤꯡꯕꯅꯤ꯫ ꯌꯥꯝꯅ ꯆꯤꯡꯕ ꯉꯝꯗꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯇꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅ ꯈꯣꯏꯃꯨ ꯌꯥꯝꯅ ꯋꯥꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯌꯥꯗꯕꯒ ꯈꯣꯏꯃꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯀꯣꯝ ꯇꯧꯔꯝꯕ ꯆꯩ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯣꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯀꯣꯝ ꯃꯅꯥ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯀꯣꯝ ꯑꯗꯨꯗ ꯂꯪꯊꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯟꯅ ꯌꯥꯅꯒ ꯂꯩꯈꯤꯕꯅ ꯈꯣꯏꯃꯨ ꯄꯥꯡꯒꯟ ꯐꯅ ꯀꯟꯅ ꯄꯨꯊꯣꯛꯂꯕꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯍꯥꯛꯅ ꯀꯟꯅ ꯃꯨꯛꯊꯦꯛꯂꯒ ꯆꯤꯡꯕ ꯃꯇꯝꯗꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯟꯗꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗ ꯈꯣꯏꯃꯨ ꯑꯣꯏꯅ ꯀꯣꯝ ꯑꯗꯨꯗ ꯇꯥꯏ꯫ ꯌꯥꯝꯅ ꯀꯨꯠꯄ ꯀꯣꯝꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯣꯏꯃꯨꯅ ꯇꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯀꯣꯝ ꯑꯗꯨꯗ ꯃꯀꯣꯛꯅ ꯍꯟꯗꯅ ꯌꯨꯡꯁꯤꯜꯂꯒ ꯇꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯅꯨꯡ ꯃꯆꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯀꯌꯥ ꯑꯃ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯈꯣꯏꯃꯨꯕꯨ ꯍꯟꯗꯅ ꯐꯨꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯈꯣꯏꯃꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯨꯡ ꯃꯆꯥ ꯂꯩꯕꯥꯛ ꯃꯆꯥ ꯀꯌꯥ ꯑꯃ ꯄꯨꯛ ꯊꯥꯗꯔꯛꯏ꯫ ꯈꯣꯏꯃꯨꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗꯤ ꯃꯊꯛꯂꯣꯝꯗ ꯂꯩꯍꯧꯔꯦ꯫ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯈꯥꯔꯣꯝꯗ ꯌꯨꯡꯊꯈꯤꯕꯅ ꯀꯣꯛ ꯑꯗꯨ ꯁꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯁꯠꯄ ꯉꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯤꯔꯒ ꯁꯤ, ꯆꯪꯂꯒ ꯆꯪ, ꯀꯔꯤꯒꯤ ꯑꯩ ꯉꯝꯂꯣꯏꯗꯒꯦ ꯍꯥꯏꯅ ꯈꯣꯏꯃꯨꯗꯣ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯀꯣꯝ ꯑꯗꯨꯗꯒꯤ ꯐꯨꯀꯠꯂꯛꯏ꯫ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯈꯣꯏꯃꯨꯗꯣ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯊꯠꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯐꯖꯅ ꯐꯨꯝꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯦ꯫ ꯇꯧꯕꯇꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯟꯗꯅ
ꯐꯠꯇꯕ ꯃꯑꯣꯡ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯆꯩ ꯑꯗꯨꯅ ꯄꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯄꯪꯊꯥꯇ ꯊꯥꯏ, ꯃꯕꯨꯛꯇ ꯑꯃꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯄꯤꯠ ꯄꯤꯠ ꯊꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯣ ꯏꯁꯤ ꯁꯤꯕꯗꯧꯅ ꯐꯗ꯭ꯔꯥꯛ ꯇꯥꯔꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯈꯣꯏꯃꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯤꯡꯊꯥꯗꯨꯅ ꯐꯖꯅ ꯌꯣꯝꯂꯒ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯔꯦ꯫ ꯊꯥꯗꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥ ꯊꯥꯗꯔꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯐꯖꯅ ꯐꯨꯝꯂꯦ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤꯗꯃꯛ ꯗꯨꯛ ꯊꯥꯎꯃꯩ ꯌꯨꯡꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗꯅꯤ ꯃꯪ ꯑꯗꯨꯗꯒꯤ ꯈꯨꯠ ꯑꯃ ꯇꯤꯡꯊꯣꯔꯛꯂꯒ ꯈꯣꯏꯃꯨꯒꯤ ꯈꯣꯡꯗ ꯑꯃꯨꯛ ꯌꯥꯜꯂꯛꯏ꯫ ꯈꯣꯏꯃꯨꯗꯣ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯪꯌꯥꯟ ꯌꯥꯜꯂꯛꯄꯗꯅꯤ ꯈꯣꯏꯃꯨ ꯂꯩꯃꯥꯏꯊꯛꯇ ꯎꯞꯂꯒ ꯇꯥꯏ꯫ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯣꯡ ꯑꯃꯗ ꯀꯟꯅ ꯀꯟꯅ ꯌꯥꯜꯂꯒ ꯂꯩꯔꯤ꯫ ꯈꯣꯏꯃꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄ, ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯣ ꯍꯦꯛ ꯐꯨꯝꯕ ꯂꯣꯏꯕꯒ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ, ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯈꯣꯏꯃꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯃꯨꯛ ꯊꯦꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯜꯂꯤꯕ ꯈꯨꯠ ꯑꯗꯣ ꯁꯥꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ, ꯉꯝꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯅꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯥꯜꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯌꯥꯅ ꯀꯟꯅ ꯆꯤꯛꯏ꯫ ꯌꯥꯅ ꯀꯟꯅ ꯆꯤꯛꯂꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯔꯛꯄ ꯂꯩꯇꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯈꯣꯏꯃꯨꯅ ꯀꯟꯅ ꯆꯤꯛꯄ ꯍꯦꯟꯈꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯈꯣꯏꯃꯨꯅ ꯆꯤꯛꯄꯗ ꯇꯨꯞꯈꯤ, ꯑꯃꯗꯤ ꯈꯣꯏꯃꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯌꯣꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯜꯂꯝꯕꯗꯨꯁꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯈꯣꯏꯃꯨꯁꯨ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯌꯣꯠꯄꯗ ꯌꯥꯝꯅ ꯋꯥꯈꯤ, ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯄ ꯉꯝꯈꯤꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯄꯨꯟꯁꯤ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛ ꯈꯔ ꯆꯦꯜꯂꯝꯂꯒ ꯄꯥꯡꯒꯜ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯒꯤ ꯊꯣꯛꯇ꯭ꯔꯤꯕ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯌꯣꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯆꯠꯄꯗ ꯄꯥꯡꯒꯜ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯈꯨꯟ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯈꯣꯏꯃꯨꯗꯣ ꯀꯣꯛ ꯉꯥꯎꯔꯛꯂꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯉ ꯇꯥꯈꯤ꯫ ꯉꯁꯤꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡꯗꯣ ꯃꯍꯥꯛꯀꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫